Yumsakaisa numit khudingi Khunganggi Thouramgi aroibada thamjaba Khunjasingna hangbirakpa Wahangsingi Paokhum pibagi Thouramda ngasi Wahangsingbu Paokhum binabagidamagta Akashvani Imphal studio da lekshinduna leibiriba expert Krishi Vigyan Kendra Bishnupur da subject matter specialist Horticulture oina leibiribi Dr. Pangeijam Bijaya Devi bu Khunganggi Thouramgi maikaidagi ahanba maktada taramna okchari thagachari Ngasigi Wahang Paokhumgi Thouram asi hawdokchanabagidamagta aikoina thamsakiba mobile number da text message ki khuthangda hangbirakpa wahangsing mathang oina nanaw lokachagi ngasigi ahanba oina lokachariba wahang asibu hangbiraklibana loker puran hainong makhongdagi wangkhem nandoni nanaw makha pathokchagi ahanbada expert amadi ichemagi mafamda nanawna ikoknona khurumjari gulmohor laipambi asida yongchak napsinba yabara Hairiba lay pambi asi lay ken khraga magi mahi asi yongchak tawna mahi yali masibu yagadra yaragana karam tawraga yagani haiba expert na amuktang takpirau expert ki Paokhum tabu khawrang na ngaijari haiduna thambirakli ahoi khoigi wangkem nandogi wahangsi ai khumjarake hairiba wahangsi khoina chana badi manba adushu hairiba se khoi ainadi khoigi gulmohor pambiga aduga khoi yongchak pambiga crafting toba haibase yadaba scientifically di yaroidaba adugumba malai ada karigino hairagadi khoigi yongchak pambi amasung khoigi gulmohor pambi se ko magi tongan ba amana Parkia amana Delonix haibadi genus se aduga khoina kaigumba grafting tawbada khoina success kumba oigalibasi khoigi same species natraga khara khoigi naknaba ko mari leinaba adugumba genus da nakna leiba adugumba duni aduna hairibasi khoi yongchak tawna gulmohor su tharak pali hairaga su family manajaraga su hairibasi khoina grafting tawbada incompatible haina khoigi bigyani oiba mawongda khoina chana roi haibasi mai thamjage Menuina Sidaisida Karigidamagda Sana Rino Hiragadi Koina Maji genus the Kenaba ko aduga magi structure the Kenaba amasung magi growth rate haibadi hobagi magi rate amasung physiology da adumaina Kenabana maje koina graph tawbasida grafting tawbasida maje Sana Roy aduna koina kaigumba try si tawjarage kaina tawragasu matam khoi telaba matamgi dadi koina yarabagum di ulak aga adu taragasu success ti oiroidaba aduna si tawdabana phagani haina aina nandoda haijage ahanbada expert amadi ichemagi mafamda nada yektaba miyamgi sebada matolomna tawba oibiyu haina nanawna khurumjari haina thambirakliba sina loker mayai lekaidagi wangkhem Susilagi makhagi warol pathokjage nanawgi inkholda hawai mubi khara thazaki madu lokpa loikre Anoba Hawaii movie amuk thaba yagadra amukta takpira uhaiduna thambirakli Susilagi Wahang sisu aina khoigi bigyani oiba mawongda pot ama thaba matamda koina crop rotation tawba haina ama chana pathap ama leiba ada leiba sida crop rotation tawba sida khoise hawai gi dhara se hawai movie se hawai gi dhara ni hawai gi dhara se maraktadi khoina chahi amada ahumlak natraga marirak tongan ba dhara makhan ahum natraga mari thaba matam sida hawai gi dhara sida amadi yahon ba sidi compulsory ni haijariba aduga hojikse hawai movie thakhrabanina hojiki hawai movie tharingai du deida haibadi ma lokhrabado loktringai gi deida mangon sidaista leina tina gumba kharamdi thingnabirangani hainasu aina thajai natraga ju thingnaramdabasu yai adum oinamak khoina kaigumba pambi je tharagadi leina tina ida thingnabasu yawi ado khoina crop rotation gi da haibadi scientific oiba mong sidaida khoina cropping system ama lakpa sida dhara mana base khoina thangnana thabiyu haibaje advice tawjade aduna hojiksi hawai movie thabagi matam jisu khitangsu hendorakbagum tawre hayeng thage thajaluraga hojik thajaluraga hayeng lokko matamduda madu khoigi ichan chana dabana maram oiraga lo oidoi sarukpudi khoina bigyani oiba mawongdasu cropping khoigi crop rotation dasu sanaba haibadi mamangda hawai movie thagraga hek loibaga hawai movie amuk thage haibasidi khoina aina hojik advice tawjade haido aduna hawai movie nataba atokpa makhalgi
ꯑꯩꯈꯣꯏꯒꯤ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜ ꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯆꯥꯅꯕ ꯃꯔꯤ ꯆꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯨꯔꯕꯤꯠꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯃꯦꯂꯟꯒꯨꯝꯕ ꯊꯕꯤꯒꯨꯝꯕ ꯑꯗꯩ ꯀꯥꯔꯣꯠꯀꯨꯝꯕ ꯑꯗꯩ ꯈꯣꯡꯗ꯭ꯔꯨꯝꯅꯆꯤꯡꯕ ꯁꯨꯝꯕ ꯊꯥꯕꯩ ꯃꯇꯝꯅꯤꯗꯅꯀꯣ ꯁꯤꯕꯨ ꯊꯥꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯃ ꯈꯜꯂ ꯊꯥꯕꯅ ꯐꯩ ꯍꯋꯥꯏ ꯃꯨꯕꯤ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏꯗꯒꯤ KH ꯗꯦꯕꯆꯟꯗ꯭ꯔꯅꯤ ꯃꯈꯥ ꯋꯥꯔꯣꯜ ꯅꯅꯥꯎ ꯄꯥꯊꯣꯛꯆꯒꯤ ꯅꯅꯥꯎꯒꯤ ꯏꯪꯈꯣꯜꯗ ꯈꯥꯃꯦꯟ ꯕꯥꯔꯃꯥꯁꯤꯀꯥ ꯄꯥꯝꯕꯤ ꯈꯔ ꯊꯥꯖꯈ꯭ꯔꯦ ꯃꯁꯤ ꯃꯍꯩ ꯍꯦꯟꯅ ꯄꯥꯟꯅꯅꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯥꯗꯅꯕ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯗꯦꯕꯆꯟꯗ꯭ꯔꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯊꯝꯕꯤꯔꯛꯂꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯕꯤꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯣꯊꯥ ꯆꯠꯅ ꯄꯊꯥꯞ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯣꯂꯣꯁꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯧꯕꯤꯒꯗꯧꯕꯅꯤ ꯑꯗꯨꯅ ꯗꯦꯕꯆꯟꯗ꯭ꯔꯒꯤ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯈꯥꯃꯦꯟꯁꯤ ꯑꯩꯅ ꯈꯟꯕꯗ ꯃꯃꯥꯡꯗ ꯈꯥꯃꯦꯟꯒꯤ ꯙꯔꯥ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯂꯨꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯊꯥꯈꯤꯗꯕ ꯐꯤꯜ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯊꯥꯔꯤꯕꯁꯦ ꯈꯥꯃꯦꯟꯁꯤ ꯆꯍꯤ ꯆꯨꯞꯄ ꯊꯥꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛ ꯊꯥꯕꯁꯦ ꯑꯗꯣ ꯃꯥꯁꯦ ꯀꯩꯝꯇ ꯅꯥꯗꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥꯕ ꯍꯧꯕꯗ ꯍꯥꯏꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗꯅꯕ ꯄꯣꯠꯊꯣꯛꯇꯣ ꯌꯥꯝ ꯐꯪꯅꯕ ꯍꯥꯏꯔꯒꯗꯤ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯔꯨꯚ ꯄꯦꯀꯦꯖ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁꯦꯁ ꯀꯣ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨꯃ ꯏꯟꯕꯤꯍꯧꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯗꯦꯕꯆꯟꯗ꯭ꯔꯒꯤꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯍꯥꯔ ꯈꯔ ꯃꯈꯩ ꯍꯥꯏꯕꯗꯤ ꯁꯣꯏꯜ ꯇꯦꯁ ꯇꯧꯔꯒꯕꯨ ꯑꯣꯏꯒꯦꯔꯥ ꯍꯥꯟꯅꯒꯤ ꯁꯣꯏꯜ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯤꯀꯃꯦꯟꯗꯦꯠ ꯗꯣꯁ ꯑꯃ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗꯨ ꯍꯥꯞꯄꯤꯍꯧꯔꯒꯁꯨ ꯌꯥꯝꯅ ꯐꯔꯦ ꯍꯥꯞꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥ ꯑꯗꯒꯤ MOP ꯍꯣꯏ ꯇꯉꯥꯏ ꯐꯗꯅ SSPꯁꯤꯁꯨ ꯈꯨꯗꯛꯇ ꯐꯪꯗ꯭ꯔꯒꯁꯨ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯥꯕꯁꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 30ꯅꯤꯒ ꯁꯨꯔꯛꯄ ꯀꯣ ꯑꯍꯥꯟꯕ ꯃꯈꯣꯡ ꯇꯥꯈꯠꯂꯛꯄ ꯅꯨꯃꯤꯠ 35ꯅꯤ ꯕꯨ ꯑꯣꯏꯒꯦꯔꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥ SSP MOPꯁꯦ ꯈꯔ ꯍꯥꯞꯄꯤꯍꯧꯕ ꯑꯁꯤꯁꯦ ꯗꯔꯀꯥꯔꯅꯤ ꯆꯥꯡꯁꯤꯅ ꯆꯧꯔꯥꯛꯅ ꯑꯩ ꯄꯔꯤꯒꯤ ꯗꯣꯁꯇ ꯍꯥꯏꯖꯔꯒꯦ ꯌꯨꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯄꯔꯤ ꯑꯃ ꯊꯥꯕ ꯃꯇꯝꯗ KG 212 KG ꯃꯨꯛꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯍꯥꯞꯄꯁꯦ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥꯁꯦ ꯍꯥꯞꯄꯗ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ SSPꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯕꯨꯗꯤ ꯍꯥꯞꯄꯁꯦ ꯗꯔꯀꯥꯔꯁꯦ ꯑꯣꯏꯕ ꯑꯗꯨꯏꯁꯨ ꯊꯥꯖꯟꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯔꯤꯒꯤ ꯆꯥꯡꯁꯤꯗꯩꯁꯤꯗ KG 315ꯃꯨꯛꯁꯦ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯔꯦꯠ ꯑꯣꯐ ꯄꯣꯇꯥꯁ ꯑꯅ MOPꯁꯤꯅ ꯑꯩꯈꯣꯏꯅ ꯄꯔꯤꯁꯤꯗꯩꯁꯤꯗ KG 83 to 85 ꯍꯥꯞꯄꯤꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯡꯀꯛ ナꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯒ MOPꯒꯗꯤ ꯇꯥꯡꯀꯛ ꯅꯪꯅ ꯍꯥꯞꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯨꯡꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯥꯗꯅꯕ ꯅꯠꯇ꯭ꯔꯒꯅ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯥꯔꯁꯤ ꯇꯥꯡꯀꯛ ナꯏꯅ ꯑꯍꯥꯟꯕ ꯃꯈꯣꯡ ꯇꯥꯈꯠꯄꯗ ꯑꯩꯈꯣꯏ ꯌꯨꯔꯤꯌꯥꯒ MOPꯒꯁꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯃꯈꯣꯡ ꯇꯥꯈꯠꯄꯗ ꯑꯗꯨꯃꯥꯏꯅ ꯇꯥꯡꯀꯛ ナꯏꯅ ꯑꯩꯅ ꯊꯥꯔꯤꯕ ꯑꯦꯔꯤꯌꯥꯗꯨ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯔꯤꯌꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯗꯣꯁꯇꯨꯗꯒꯤ ꯀꯌా ꯊꯣꯛꯅ ꯈꯥꯏꯗꯣꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯑꯒ ꯑꯗꯨꯃ ꯍꯥꯞꯄꯤꯍꯧꯕ ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯐꯤꯜ ꯏꯟꯁꯄꯦꯛꯁꯟ ꯃꯤꯟꯁ ꯀꯦꯌꯔ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟꯁꯦ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯍꯧꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯜꯆꯤꯡ ꯇꯧꯕꯤꯕ ꯍꯥꯏꯅ ꯁꯤꯁꯤꯃꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤꯀꯣ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯆꯔꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯨꯞꯁꯟꯕꯤꯔꯒ ꯊꯝꯕꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯄꯣꯠꯊꯣꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯍꯦꯟꯒꯠꯍꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯤꯟ ꯑꯃ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯇꯤꯟꯗꯣ ꯉꯥꯛꯊꯣꯛꯅꯕꯒꯤ ꯑꯩꯈꯣꯏꯅ ꯎꯄꯥꯏꯁꯦ ꯐꯖꯅ ꯇꯧꯕꯤꯍꯧꯕ ꯑꯁꯤꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯟꯈ꯭ꯔꯕꯅꯤ나 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯟꯁꯨ ꯇꯥꯕ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯊꯣꯏꯅ ꯑꯗꯨ ꯀꯥꯞꯄꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯁꯤꯖꯤꯟꯅꯧꯁꯨ ꯊꯣꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯦꯌꯔ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯁꯦ ꯐꯖꯅ ꯇꯧꯕꯤꯔꯒꯗꯤ ꯄꯣꯠꯊꯣꯛ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯗꯦꯕꯆꯟꯗ꯭ꯔꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗꯅ ꯃꯥꯏꯔꯣꯡꯕꯤ ꯄꯥꯝꯕꯤ ꯑꯁꯤ ꯀꯔꯤ ꯊꯥꯗ ꯌꯥꯕꯅꯣ ꯃꯁꯤꯃꯁꯨ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯊꯝꯕꯤꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯣꯡꯕꯤꯁꯤ ꯑꯔꯍꯔ ꯀꯣ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯃꯥꯏꯔꯣꯡꯕꯤꯁꯤꯁꯨ ꯌꯥꯝꯅ ꯊꯥꯅꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯍꯋꯥꯏ ꯃꯈꯜ ꯑꯃꯅꯤ ꯁꯤ ꯊꯥꯕꯁꯦ ꯑꯩꯈꯣꯏꯅ ꯖꯨꯟ ꯊꯥꯗꯒꯤꯅ ꯖꯨꯂꯥꯏꯒꯤ ꯑꯉꯟꯕ ꯊꯥꯕꯣꯛꯁꯦ ꯁꯤꯗꯩꯁꯤꯗ ꯊꯥꯕꯁꯦ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯗꯦꯕꯆꯟꯗ꯭ꯔꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯜꯒꯤ ꯑꯦꯔꯤꯌꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯃꯐꯝꯒꯨꯝꯕꯗ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯦꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯩꯅ ꯖꯨꯟꯐꯧ ꯍꯥꯏꯕꯗꯤ ꯈꯔ ꯉꯟꯅ ꯊꯥꯕꯤꯔꯣ ꯆꯤꯡꯒꯨꯝꯕꯒꯤ ꯃꯐꯝꯗ ꯑꯣꯏꯔꯒꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯔꯒꯗꯤ ꯖꯨꯟꯗꯩꯅ ꯖꯨꯂꯥꯏ ꯑꯉꯟꯕꯐꯧ ꯁꯤꯗ ꯑꯣꯏꯅ ꯊꯥꯕꯤꯔꯣ ꯁꯤꯗꯒꯤꯗꯤ ꯆꯣꯟꯊꯅ ꯊꯥꯕꯤꯔꯨꯔꯅꯨ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯑꯣꯏꯅ
ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯁꯉꯥꯏꯊꯦꯜ ꯀꯥꯔꯣꯡꯗꯒꯤ ꯈꯨꯃꯟꯊꯦꯝ ꯁꯅꯥꯖꯥꯎꯕꯅꯤ ꯑꯍꯥꯟꯕꯗ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝ ꯄꯨꯕꯤꯔꯤꯕ ꯑꯦꯛꯁꯄꯔꯠ ꯑꯃꯗꯤ ꯏꯆꯦꯃꯕꯨ ꯈꯨꯔꯨꯝꯖꯔꯤ ꯋꯥꯍꯪ ꯑꯅꯤꯈꯛ ꯍꯪꯖꯒꯦ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯈꯨꯃꯟꯊꯦꯝ ꯁꯅꯥꯖꯥꯎꯕꯅ ꯊꯝꯕꯤꯔꯛꯂꯤ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯂꯧ ꯂꯧꯔꯥꯛꯃꯨꯛ ꯍꯋꯥꯏ ꯔꯥꯖꯃꯥꯒ ꯍꯋꯥꯏ ꯃꯔꯤ ꯆꯠꯄꯒ ꯊꯥꯖꯒꯦ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯀꯔꯝꯕ ꯊꯥꯗꯒꯤ ꯍꯋꯥꯏꯁꯤꯡ ꯊꯥꯕ ꯍꯧꯕ ꯌꯥꯒꯗꯒꯦ ꯑꯗꯨꯒ ꯁꯪꯒꯝ ꯑꯃꯗ ꯍꯥꯞꯀꯗꯕ ꯍꯥꯔꯒꯤ ꯆꯥꯡ ꯑꯗꯨꯒ ꯂꯧꯍꯣꯟ ꯀꯌꯥꯔꯛ ꯈꯣꯏꯔꯒ ꯌꯥꯒꯗꯒꯦ ꯑꯗꯨꯒ ꯍꯋꯥꯏ ꯔꯥꯖꯃꯥ ꯑꯃꯗꯤ ꯀꯣꯂꯤ ꯍꯋꯥꯏ ꯑꯁꯤ ꯃꯈꯜ ꯀꯌꯥ ꯁꯨꯕꯒꯦ ꯆꯥꯊꯣꯛ ꯂꯩꯕ ꯍꯋꯥꯏ ꯃꯈꯜ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯖꯥꯎꯕꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯤ ꯔꯥꯖꯃꯥꯁꯤ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯦꯟꯆ ꯕꯤꯟꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯊꯥꯕ ꯑꯃ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯗꯥꯏꯗꯁꯨ ꯑꯗꯨꯝꯕ ꯊꯥꯕ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯁꯅꯥꯖꯥꯎꯕꯒꯤ ꯂꯧꯐꯝꯁꯤ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯚꯦꯖꯤꯇꯦꯕꯜ ꯕꯦꯁ ꯀꯩꯅꯣ ꯐꯥꯔꯃꯤꯡ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯉꯥꯛꯇ ꯊꯥꯕ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯊꯥꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯈꯣꯏꯗꯣꯔꯤꯕꯁꯦ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯈꯣꯏꯗ꯭ꯔꯒꯁꯨ ꯑꯅꯤ ꯑꯍꯨꯝꯂꯛ ꯈꯣꯏꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯊꯥꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯃꯥꯕꯨ ꯑꯣꯏꯒꯦꯔꯥ ꯐ꯭ꯔꯦꯟꯆ ꯕꯤꯟꯕꯨ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕꯗꯤ ꯀꯣꯂꯤ ꯍꯋꯥꯏꯕꯨ ꯑꯣꯏꯒꯦꯔꯥ ꯃꯣꯏꯁꯦ ꯇꯥꯏꯞꯁꯦ ꯑꯅꯤ ꯂꯩꯌꯦꯕ ꯑꯅꯤ ꯂꯩ ꯍꯥꯏꯔꯤꯁꯤꯅ ꯕꯨꯁ ꯇꯥꯏꯞ ꯍꯥꯏꯕ ꯑꯃ ꯄꯣꯜ ꯇꯥꯏꯞ ꯍꯥꯏꯕ ꯑꯃ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯥꯖꯃꯥꯒꯤ ꯃꯥꯒꯤ ꯚꯦꯔꯥꯏꯇꯤꯁꯤ ꯑꯩꯈꯣꯏꯅ ꯕꯨꯁ ꯇꯥꯏꯞ ꯁꯤꯗꯩꯁꯤꯗ ꯑꯣꯔ ꯄꯣꯜ ꯇꯥꯏꯞꯇ ꯍꯥꯏꯕꯗꯤ ꯑꯃꯅ ꯁꯒꯥꯏ ꯁꯥꯕꯤ ꯑꯃꯅ ꯁꯒꯥꯏ ꯁꯥꯗꯕꯤ ꯀꯣ ꯑꯩꯈꯣꯏꯅ ꯊꯥꯕ ꯌꯥꯔꯤꯁꯦ ꯑꯗꯨꯒ ꯚꯦꯔꯥꯏꯇꯤꯁꯤ ꯔꯥꯖꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯚꯦꯔꯥꯏꯇꯤꯁꯦ ꯐꯒꯦ ꯑꯣꯔ ꯑꯩꯈꯣꯏꯅ ꯀꯔꯝꯕꯕꯨ ꯔꯤꯀꯃꯦꯟ ꯇꯧꯒꯗꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯃꯥꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟꯗ ꯊꯥꯕ ꯌꯥꯕꯁꯦ ꯍꯥꯏꯕꯗꯤ BL ꯔꯥꯖꯃꯥ ꯀꯣ 125 ꯑꯗꯨꯒ 63 BL ꯔꯥꯖꯃꯥꯁꯤꯗ ꯃꯈꯜ ꯑꯅꯤ ꯁꯤꯒꯨꯝꯕ ꯑꯃ ꯄ꯭ꯂꯦꯟꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯈꯜꯒꯤ ꯚꯦꯔꯥꯏꯇꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ 125 ꯁꯤꯃꯗꯤ ꯍꯤꯜꯗꯁꯨ ꯑꯗꯨꯝ ꯆꯥꯟꯅꯅ ꯊꯥꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯅꯤꯀꯣ ꯑꯗꯨꯒ 63 ꯁꯤꯃꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯟꯗ ꯐꯖꯅ ꯊꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯔꯨꯟ ꯍꯥꯏꯕ ꯑꯩꯈꯣꯏ ꯚꯦꯔꯥꯏꯇꯤ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯔꯥꯖꯃꯥꯒꯤ ꯑꯗꯒꯤ HUR ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ HUR 137 ꯍꯥꯏꯕ ꯑꯦꯝꯕꯔ ꯍꯥꯏꯕ ꯀꯣ ꯑꯗꯩ ꯎꯠꯀꯔꯁꯔ ꯑꯗꯒꯤ ꯎꯗꯩ ꯑꯗꯒꯤ HUR 15 ꯀꯥꯏꯅ ꯁꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯜꯂꯤꯕ ꯚꯦꯔꯥꯏꯇꯤꯁꯤꯡꯁꯦ ꯂꯣꯏꯅ ꯑꯐꯕ ꯃꯈꯜꯒꯤ ꯔꯥꯖꯃꯥꯒꯤ ꯚꯦꯔꯥꯏꯇꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯆ ꯕꯤꯟꯗꯁꯨ ꯍꯧꯖꯤꯛꯀꯤ ꯕꯨꯁ ꯇꯥꯏꯞ ꯍꯥꯏꯕ ꯑꯃꯅꯦ ꯄꯣꯜ ꯇꯥꯏꯞ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯃꯥꯏꯅꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗ ꯐ꯭ꯔꯦꯟꯆ ꯕꯤꯟꯒꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯔꯀꯥ ꯀꯣꯃꯜ ꯀꯀꯥꯏꯅꯒ ꯑꯗꯨꯝ ꯊꯥꯕ ꯌꯥꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯚꯦꯔꯥꯏꯇꯤꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯅꯁꯨ ꯑꯌꯣꯀꯥ ꯀꯥꯏꯅꯒꯁꯨ ꯌꯥꯝꯅ ꯊꯥꯅꯕ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯤꯌꯔꯒꯤ ꯑꯣꯏꯕ ꯚꯦꯔꯥꯏꯇꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯚꯦꯔꯥꯏꯇꯤꯁꯤꯡꯅꯤ ꯑꯗꯨꯒ ꯁꯤ ꯊꯥꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯔꯁꯦ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯕꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯦꯛ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯈꯪꯗꯦ ꯑꯦꯋꯦꯔꯅꯦꯁꯅꯤ ꯈꯪꯗꯦ ꯑꯃ ꯏꯟꯇꯔꯚ꯭ꯌꯨꯅꯤ ꯈꯪꯗꯦ ꯑꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯣꯏꯜ ꯇꯦꯁ ꯇꯧꯊꯣꯛꯀꯗꯧꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯄꯟꯖꯕꯀꯣ ꯍꯦꯛ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯏꯜ ꯇꯦꯁ ꯇꯧꯕꯗꯣ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯈꯥ ꯄꯣꯟꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ NPK ꯀꯟꯇꯦꯟꯗꯣ ꯂꯣꯅꯤ ꯍꯥꯏꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯔꯁꯦ ꯍꯥꯞꯄꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯁꯣꯏꯜ ꯇꯦꯁ ꯇꯧꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯋꯥꯏ ꯔꯥꯖꯃꯥ ꯑꯣꯔ ꯐ꯭ꯔꯦꯟꯆ ꯕꯤꯟꯁꯦ ꯊꯥꯕ ꯃꯇꯝꯁꯤꯗꯩꯗ ꯑꯦꯚꯔꯦꯖꯇ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯁꯤ ꯁꯪꯉꯝ ꯑꯃꯗ KG 10 13 ꯐꯥꯎꯁꯦ ꯁꯤ ꯈꯛꯇꯃꯛ ꯗꯔꯀꯥꯔ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥꯗꯒꯤ ꯐꯪꯉꯤꯕ ꯍꯥꯔ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯌꯨꯔꯤꯌꯥ ꯍꯥꯔ ꯍꯥꯏꯔꯤꯕ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯗꯒꯤ ꯐꯪꯉꯤꯕ ꯄꯥꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯍꯥꯏꯕꯁꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯋꯥꯏꯒꯤ ꯙꯥꯔꯥꯗꯗꯤ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯦ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯗꯔꯀꯥꯔꯁꯦ ꯑꯣꯏꯗꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯔꯨꯠ ꯅꯣꯗꯨꯜꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯒꯤ ꯙꯥꯔꯥꯗꯨꯗ ꯃꯥꯒꯤ ꯃꯔꯥꯗꯨꯗꯩꯗ ꯃꯔꯨꯝ ꯁꯧꯕ ꯑꯃ ꯌꯥꯎꯕꯗꯨꯅ ꯑꯦꯠꯃꯣꯁꯐꯦꯔꯤꯛ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟꯁꯦ ꯐꯤꯛꯁ ꯇꯧꯁꯟꯕ ꯉꯝꯕꯅ ꯑꯩꯈꯣꯏꯅ ꯅꯥꯏꯇ꯭ꯔꯣꯖꯦꯟꯒꯤ ꯆꯥꯡ ꯍꯥꯏꯕꯗꯤ ꯌꯨꯔꯤꯌꯥꯒꯤ ꯆꯥꯡꯁꯦ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯔꯤꯀꯃꯦꯟ ꯇꯧꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ 10 - 14 kg ꯀꯣ ꯁꯪꯉꯝ ꯑꯃꯗ ꯑꯗꯨꯒ SSPꯁꯤꯅ 60 - 80 ꯃꯨꯛ KGꯁꯦ ꯁꯤꯁꯨ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯤꯁꯦ ꯀꯝꯄꯜꯁꯔꯤ ꯍꯥꯞꯄꯤꯍꯧꯒꯗꯧꯕꯅꯤ ꯑꯗꯨꯒ MOPꯁꯤꯅ 8 ꯑꯩꯈꯣꯏꯒꯤ 10-11 KG ꯃꯨꯛꯁꯦ ꯁꯪꯉꯝ ꯑꯃꯗ ꯍꯥꯞꯄꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯍꯥꯞꯄꯩ ꯃꯑꯣꯡꯁꯤꯁꯨ ꯌꯨꯔꯤꯌꯥꯁꯤꯗꯤ ꯇꯥꯡꯀꯛ ꯍꯋꯥꯏꯒꯤ ꯑꯣꯏꯔꯒꯅ ꯇꯪꯈꯥꯏ ꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯄꯨꯟꯕ SSPꯒꯤ ꯁꯔꯨꯛꯅꯦ ꯇꯪꯈꯥꯏ ꯍꯥꯏꯕꯗꯤ ꯍꯥꯐ ꯑꯅꯤ ꯊꯣꯛꯇꯣꯛꯑꯒ ꯇꯪꯈꯥꯏ ꯑꯃꯅ ꯚꯦꯁꯦꯜ ꯑꯣꯏꯅ ꯍꯥꯞꯍꯧꯕ SSPꯒꯤ ꯑꯄꯨꯟꯕꯒ
MOP gi apunbaga tangkhai amana khoina potchibu thabada hekta makhong ahama chongkapa haibansin adum tawidana tangkhai natraga tangkhai gi tangkhai do ani thongna dumaina hapiba tawbibasi akhoi hawai thabasi de yamna darkar ni ani shuba wahangdana khamen kharasu thage tawjari chara hunbagi matamasi hauzik adumak hunba yaragadra thage haiduna khanjariba khamen makhaldi pangan khamelni hairiba pangan khamen asi makhal kaya khaibage aduga karamba khamen makhalna khwaidagi chathok leiba khamen oigadawribano khamen asi thabada lohon kayarak khoigadage haibasi masu hangbirak khoigi hujigi khamen thabagi matang ji dasu lawon khoiba haibasi aina haijaribodo kaino haida yamna hanjan khoijalubai su haidi khoi paisa ni khoiribase khoi porama thage hairagadi paisa ji yamna sanghandaba commercial dadi aduna hujigi aina hariba anirak ahumlak tang khoibiro haibaduma aduma thambiro duga khoina pangal khamen si thabasi chahi aidi pangal khamen da nate khoina khamen gi dhara se sahi chupa thabaya ba adugumba day neutral plants haina ma ji any time da thabaya khoina thaga doribasi commercial oina thadoribani na magi market ki value du yengaga chahi ji da karamba na khwaide hena tangi haibasi me yenga thabi basi darkar ni ado hauji khamen si tharage haina lepirabani na aina anira ahumla khoidok piraba matungda variety sina karamba thaba yage hairagadi khoina makhal khogi aishare gi variety jida khogi pusa syamla haiba adagi DVL 02 ko adagi pusa hybrid 5 haiba asigumba adagi DVHL 20 kainaga sugumba sidi yamna pothok yamna leiraba adugumba makhalgi khogi brinjal da long haidi magi sangna asangba khogi bangem khamen hainari se aduga amuksumuk asida natana khoina arkani di haibama thaba yai aduga amuksumuk akoina atopa haidi rounded haidi ball oina pangan khamel da su ball oina rounded ki type sida khogi pusa hybrid 9 hadi utam kakaina sugumba amasu adum thaba yai ko Khunganggi Thouramda Khunjasingna hangbirakpa Wahanggi Paokhum pibiriba expert amadi ichema anibu ahanbada ikai khumnaba uchari expert ki mafamdagi hangjaningba wahangdi yongchak pambi kunlom thajabani yongchak ki makhaldi maidai aikhoigi ipa ipu singna thabiramba adugumba yongchak ki makhaldi natte hairiba yongchak ki makhal asidi chahi ahum natraga marida panba adugumba yongchak makhalni hairiba yongchak pambi sing asi panba yabasu kharadi yauzare ayambanadi nauri adubu laibak thibadi mana sing kangsilakpa loinana masa singsu kangsilakle nanaudi paliba yongchak sing asigi khanbada yamna nungai jadre aduna mana amadi masa sing kangsilakliba sidagi kannanaba upai kharadang expert na takpira u haiduna thambirakliba sina lamboi khongnang khongdagi thaunauzam janatani khoi janata gi wahang se haijarake khoi gi yongchak pambi gi problem je hujik se anambana dum yam di thokpa ko aduna yongchak se thakhiba sidaista any variety ipai bu haktaki dagi tharakpa variety bu oigera oigi makhal bu oigera natragana anoba makhal bu oigera khoi thaba matam dagi akhoi niyom chumna thabi hoba mai kom tawbidana hapkadoba har adu niyom chumna happy hoba siam darkar ne adu happy horamba su yai aduga haphaudraga ju hujik leiriba phibam hujik habira iba problem dudi aina ahamba makta da haijaningi se akoina akangba yawba masa se kakthat piro ko brun tok thok piro ba kakthat piraga khoiga ka aba matung sidaista masa kangakpa haibasi oiba yaba se akoigi leina tina dagi oiba yaba haibam su lei aduna tin kang du pairakpra natraga ka aba matung du da kari masadu dai da kari yawi natraga na kangiba masadu natraga su khoigi yongchak ki pambi magi trang mau du dai da hut borer na chingba kai leige haibadum phajana inspect tawbiba phajana yengthokbiba sidi yam darkar ni ko aduga akoina yongchak se thakhraga akoina thoidokna khoije ising ga saibibi adigi har ga tangkak naina hapajika su taunade natra aduna akoina ising chaibiba se sisu yamna darkar ne ba ising je khoina yongchak pambi na chawbani na ising watli wate khangdraga su khoina ising je matam chana ising chai bibi aduga makhong je da charu na ga mulching taw bibi aduga makhong ju takhat biba ada khoi chahi gi oina tangkak ngaina takhat biraga khoina chahi gi magi machinjak se siju happy base darkar oeba aduna hojiki haibi riba problem du dai da karina oiba yage haise khoina leina tina je hana khangdo ani aduga muksu mai ising chaibam thokpa ko
adagi main oinadi magi kangchalaiba masado aina kakthatpiro haijakhrido ko aduga muksumu magi pambi gi machinjak oiba khogi farm yard manure haina khogi santhi sanyungdei onba khogi compost se sije hujigi pambi amada hairiba palabagi stage ki yongchang nina kg 10 gi sangse khoi chahi gi hapiba aduga muksumu urea sina khoina 80 gram mukse pambi amada se hapiba aduga SSP sina 200 gram mukse hapiba khoi duga MOP muriate of potash haisina 100 gram mukse moje mix tawraga akhoigi pambi dugi chawbagi kaya muk chawrage haiba magi mara do kaya yamna sandomni haiba akhoigi foot ani muk ko dagi tadana thapto aga akhoigi makhong do haipet kak yanthokpiraga hairiba akhoigi compost or mayamji mix tawraga khoina hapiba amukta hapigera natraga tangkak naina hapkera chahi amada sigi changje hapiba se yam darkar ni aduga akhoina leina tina je karino khangdabanina aina si border oiramgani haibasu haiba ngamde adugi su tongana hidak budi tongana budi leiko aduisu ai hidak maming dudi haibdi leina ne natabanina aidu haijer goigi hojigi kakthat padunga means pruning tawthok paduma aduga khoigi hojigi ising maising phajana chaibiraga adigi magi machinjak pibiyu haibase sibok tang han haijerage haidi leina do thingnai hairaktribani haijaiba Khunjasing Thouramda Chithi Paokhum pubiriba Ichema amadi expert ta karigumba wafam amatang thamseri chengum asi thaba matamda charu changadra aduga charu yen masa mathanta saurakpagi mawong amashu ujai masibu chumba jala masi chengumga chap manabara ani asi khetnabagi mawong matau khara haibiramu masi thagi hairagadi kari tawba yaba yadaba madugi matangda khara thambiramu haina wafam thambirakliba asina nambol phoijing chingningdagi hawaibam ibochobani akoi chengum si khoina thage hairagadi charu jima compulsory ni chengum thaba sidaista aduga charu yen hairiba si su koi chengum makhallama khogi ipai pu haktakdagi leiraba khogi charu patpa bu haigra charu uku gumba adugumba sidaista chauba adugumba chingumgi makhallamani aduna hairiba pot animaksi akoigi fungus ki makhada leiba makhal ngaktani khoina species khenai haibai wadani aduna animaksi akoina loina edible oiba chaba yaba ngakta main oina chingumsi thanariba khoigi species sina oyster mushroom haina aduni khoi main oina hojik mayamna chingumgi farm tawre hainari je hoi kanglai yen gumba adagi button mushroom haina khoigi matum haiphet taba adugumba su tawbubudi haunare aduga hojik main oina khoina chingum thanariba si charuda khoigi polythene da khoina charudu hapchalaga chingumgi spawn do hapchalaga chingum thai haije oyster mushroom ni aduga hojiki charu yen sina ma su thabadi yai ma thaba sina khoina chingum sina throughout the year chahi chupaje khoigi oyster mushroom ji chahi chupa thaba yaba aduga hojiki charu yen sina masa mathanda chongjarakpa natragana khoina thage hairagasu mapanda open field da adum thaba yaba aduga mana khara asaba matamda thabase siji hoina chanaba aduga mase khoigi oyster mushroom jiga aduga khoigi pedistro mushroom haitare ko charuyen siga thabasi khara kaino khena bamna hujigi oyster mushroom jina chahi chupa thaba yare amasina asaba matamda thaba yare aduga khoigi shelf life aina thambagi matamse khoigi oyster mushroom je hujikana thanariba khoigi naha machani khangde ahanni khangde ichamjamna ira line icham samna niyom nika khogi improve package of practices haibadi chingum thabagi che illaga khoina chai chupa paisa puthokpada khoina mateng kana pangiba farmers singi livelihood security oriba chingum khoi oyster mushroom jina chai chupa thaba yaba koina thamba yaba means numit humni mari ni de dum thamba yaba aduga akhogi charu yen sina ko masu mahaudi yamna lei charu yen siamna hauba adugumba khogi chingum khallamani aduga masina thambagi matamse madi sangna thamba yade tune heta pat pumba aduga chai chupa thaba yaba adugumba makhaldi nataba mase sima ai haijage hawaibam ibo chawbagi anisuba wahangdana thangjing asi aroba maru ariba oina hungadra masi karamba matamda yagadage masigi matangda shu
ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯊꯝꯕꯤꯔꯛꯂꯤ ꯍꯧꯖꯤꯛꯀꯤ ꯊꯥꯡꯖꯤꯡ ꯊꯥꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯊꯥꯡꯖꯤꯡꯁꯦ ꯍꯧꯖꯤꯛ ꯁꯥꯏꯟꯇꯤꯐꯤक ꯑꯣꯏꯅ ꯊꯥꯔꯁꯤ ꯍꯥꯏꯅ ꯀꯟꯅ ꯇꯧꯅꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯦꯀ꯭ꯋꯥꯇꯤꯛ ꯄ꯭ꯂꯥꯟꯠꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯥꯡꯖꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯔꯣꯕ ꯃꯔꯨꯗꯣ ꯑꯗꯨꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯥꯁꯤ ꯁꯦꯝꯗꯣꯏꯁꯦ ꯃꯔꯨꯗꯨꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯑꯃꯃꯝ ꯊꯥꯞꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯑꯗꯥꯏꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯂꯥꯎꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯗ ꯗꯥꯏꯔꯦꯛ ꯊꯥꯖꯟꯕ ꯍꯥꯏꯕꯗꯤ ꯋꯥꯇꯔ ꯂꯦꯚꯦꯜꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯕ ꯑꯍꯥꯟꯕꯒꯤ ꯆꯔꯥ ꯑꯣꯏꯅ ꯄꯨꯊꯣꯛꯄꯩꯁꯤꯗꯤ ꯐꯨꯠ ꯑꯃꯗꯩꯅ ꯐꯨꯠ ꯑꯃ ꯃꯈꯥꯏꯃꯨꯛꯇꯪꯒ ꯋꯥꯇꯔ ꯂꯦꯚꯦꯜꯁꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯐꯝꯗꯣ ꯗꯥꯏꯔꯦꯛ ꯊꯥꯕꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯆꯔꯥꯁꯦ ꯍꯥꯟꯅ ꯁꯦꯝꯃꯒ ꯍꯥꯏꯕꯗꯤ ꯊꯥꯡꯖꯤꯡ ꯊꯥꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯊꯕ ꯑꯦꯔꯤꯌꯥ ꯀꯣ ꯑꯃ ꯄꯨꯈ꯭ꯔꯤꯒꯨꯝꯅ ꯈꯔ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒꯤ ꯆꯔꯥ ꯁꯦꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯕ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯈ꯭ꯔꯤꯁꯤꯗꯩꯁꯤꯗ ꯊꯥꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯆꯔꯥꯁꯤ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯑꯔꯣꯕ ꯃꯔꯨꯗꯨꯅ ꯑꯗꯨꯝ ꯊꯥꯕ ꯍꯧꯒꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯅꯔꯤꯕ ꯁ꯭ꯄꯦꯁꯤꯡꯁꯦ 1 ꯃꯤꯇꯔꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯕꯤꯒ꯭ꯌꯥꯅꯤꯛ ꯑꯣꯏꯔꯛꯄ ꯍꯩꯁꯤꯡꯕ ꯄꯣꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯥꯗꯣꯔꯤꯕꯗꯨ ꯍꯥꯏꯗꯤ ꯑꯦꯔꯤꯌꯥꯗꯣ ꯀꯌꯥꯗꯅꯣ ꯄꯥꯝꯕꯤ ꯀꯌꯥ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯍꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟꯠ ꯄꯣꯄꯨꯂꯦꯁꯟ ꯍꯥꯏꯅ ꯍꯥꯏꯗꯤ ꯀꯌꯥꯗ ꯑꯩꯅ ꯂꯧꯁꯦꯟ ꯑꯃꯗ ꯊꯥꯅꯤ ꯑꯣꯔ ꯂꯧꯈꯥꯏ ꯑꯃꯗ ꯊꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯥꯗꯕ ꯑꯦꯔꯤꯌꯥ ꯑꯃꯗ ꯊꯥꯅꯤ ꯍꯥꯏꯗꯗꯤ ꯄꯥꯝꯕꯤ ꯀꯌꯥ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯠ ꯍꯣꯠꯇꯣꯛꯑꯒ ꯍꯥꯏꯗꯤ ꯑꯦꯔꯤꯌా ꯗꯤꯚꯥꯏꯗꯦꯠ ꯕꯥꯏ ꯃꯥꯏ ꯁ꯭ꯄꯦꯁꯤꯡꯗꯣ ꯉꯁꯥꯏ 1 ꯃꯤꯇꯔ ꯊꯝꯗꯣꯏꯅꯤ ꯍꯥꯏꯗꯣ ꯑꯗꯨꯅꯒ ꯗꯤꯚꯥꯏꯠ ꯇꯧꯔ ꯄꯥꯝꯕꯤ ꯃꯁꯤꯡꯒꯁꯦ ꯁꯠ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯡꯖꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯥꯏꯟꯇꯤꯐꯤक ꯑꯣꯏꯅ ꯑꯗꯨ ꯊꯥꯡꯖꯤꯡ ꯊꯥꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯏꯁꯤꯡꯁꯦ ꯀꯪꯍꯜꯂꯒ ꯂꯩꯕ ꯈꯪꯍꯩ ꯍꯩꯖꯟꯕ ꯈꯪꯍꯩ ꯆꯟꯖꯟꯕ ꯑꯗꯨꯝꯕꯒꯗꯤ ꯊꯣꯏꯅ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁ ꯇꯧꯕ ꯁꯥꯏꯟꯇꯤꯐꯤक ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯁꯤꯁꯨ ꯌꯥꯝꯅ ꯍꯦꯛꯇ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯊꯝꯕꯤꯗꯕ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯈ꯭ꯔꯦꯗꯅꯀோ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ 60 to 75 ꯁꯦꯟꯇꯤꯃꯤꯇꯔꯁꯨ ꯑꯃꯨꯛ ꯊꯝꯃꯒ ꯀꯣꯟꯅ ꯆꯥꯎꯔꯀꯥꯟꯗ ꯏꯁꯤꯡꯗꯣ ꯁꯨꯝ ꯍꯥꯞꯀꯠꯂꯛꯄ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯄꯤꯛꯏꯉꯩꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤꯁꯦ ꯑꯩꯅ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯥꯕꯁꯦ ꯑꯗꯨꯝ ꯌꯥꯏ ngasi ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯕꯤꯔꯛꯂꯤꯕꯅ ꯁꯥꯏꯇꯣꯟ ꯂꯩꯇꯥꯟ ꯄꯣꯛꯄꯤꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯁꯣꯔꯅꯤ ꯅꯅꯥꯎ ꯄꯥꯊꯣꯛꯆꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯗ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯄꯨꯕꯤꯔꯤꯕ ꯑꯦꯛꯁꯄꯔꯠ ꯑꯃꯗꯤ ꯏꯆꯦꯃꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯅꯅꯥꯎꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯈꯔ ꯆꯥꯔ ꯁꯦꯝꯂꯒ ꯊꯥꯖꯕꯅꯤ ꯍꯧꯖꯤꯛ ꯃꯅꯥ 4-5 ꯁꯨꯔꯛꯂꯦ ꯑꯗꯨꯗ ꯃꯅꯥꯁꯤꯡ ꯑꯁꯤ ꯃꯈꯥꯔꯣꯝꯗ ꯀꯣꯟꯁꯤꯜꯂꯒ ꯉꯥꯡꯁꯤꯟꯕ ꯏꯁꯨꯡ ꯁꯨꯡꯖꯤꯟꯗꯨꯅ ꯆꯥꯎꯕ ꯁꯨꯛꯍꯦꯟ ꯍꯦꯟꯗꯅ ꯂꯩꯕ ꯄꯥꯝꯕꯤ ꯈꯔ ꯌꯥꯎꯔꯦ ꯃꯁꯤꯕꯨ ꯂꯩꯅꯥꯔꯥ ꯅꯠꯇ꯭ꯔꯒ ꯇꯤꯟꯅꯥꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄꯅꯔꯥ ꯅꯅꯥꯎꯗ ꯃꯁꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯕ ꯎꯄꯥꯏ ꯑꯃꯇꯪ ꯇꯥꯛꯄꯤꯔꯛꯂꯒꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯂꯤ ꯍꯧꯖꯤꯛꯀꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯊꯥꯕꯗꯨ ꯃꯅꯥꯁꯦ 2-3 ꯄꯥꯜꯂꯛꯑꯦ ꯍꯥꯏꯕꯁꯤꯅꯗꯤ ꯃꯥꯁꯦ ꯇꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯕ ꯁ꯭ꯇꯦꯖꯅꯦ ꯑꯗꯨꯅ ꯃꯥꯅ ꯃꯅꯥ ꯀꯣꯟꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯌꯦꯡꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯔꯖꯔꯤ ꯕꯦꯒꯁꯤꯗ ꯁꯨꯝ ꯊꯝꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯔꯥꯁꯦ ꯃꯀꯥ ꯂꯥꯝꯃꯛꯇꯕ ꯑꯗꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯁꯤꯡꯁꯦ ꯐꯪꯉꯛꯇꯕ ꯑꯗꯨꯒ ꯍꯋꯥ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠꯁꯦ ꯐꯖꯅ ꯐꯪꯉꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯤꯁꯨ ꯊꯥꯗꯣꯛꯀꯗꯧꯕ ꯃꯇꯝꯗ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯆꯥꯎꯕꯒꯁꯦ ꯏꯊꯤꯟ ꯊꯤꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯁꯦ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯇꯤꯟꯒꯨꯝꯕ ꯌꯥꯎꯔꯝꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯐꯤꯜꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯊꯥꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯏꯜꯂꯒ ꯐꯖꯅ ꯊꯥꯗꯣꯛꯄꯤꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯔꯖꯔꯤꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨꯗꯣ ꯉꯥꯛꯊꯣꯛꯍꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯒꯤ ꯑꯔꯣꯏꯕꯗ ꯊꯝꯖꯕ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯉꯁꯤ ꯋꯥꯍꯪꯁꯤꯡꯕꯨ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ कृषि विज्ञान केंद्र बिष्णुपुरदा सब्जेक्ट मैटर स्पेशलिस्ट हॉर्टिकल्चर ओइना लेबिरिबी डॉक्टर पांगैजम बिजया देवी बु खुंगंगी थौरमगी माइकेदगी अमुक हन्ना थागतप फोंदोकचरी अहायकनसु अमुक हन्ना थागतचरी लोइनना अैखोगी थमसरिबा मोबाइल नंबर 9436685662 दा WhatsApp अमदि टेक्स्ट मैसेज की खुथांगदा पोस्टकार्ड की ओरगना The Station Director Akashvani Imphal Farm and Home Section 795001 amadi Khunjasinggi Thouramgi damakta thamjariba Gmail khungangi-thouram@gmail.com da Khunjasingna lawushingu tawbada amadi mana masing thabada thengnabiba khudong chadabasingi maramda wahangsing hangbiraktuna
एक्सपर्टसिंगदगी मरिक चुंबा पाउखुमसिंग तामिनसी लोइनना वाहंगसिंग हंगबिरक्तुना अखोगी थौरम असिबु मपुंग फाहनबियु हाइजरी।